Akasvani Imphal Thokchari Paugi Saktam Saktam asida Tamenglong Jilada Tongan ba project sing Sangakhiba Taramathoi Suba National Voters Day Thauram Manipurda class 9 dagi 12 Fabagi Mahiroi sing school kaba Hohan Kiba Amasung Pradhan Mantri Narendra Modi gi Pukningi wa Man Ki Baat Mukhyamantri Nongthombam Birena Hairi BJP na Luchingba Rajya Sarkar asina Chingtam Thong Manana Chawkhat Handuna Nungsi Chanaba Puraknaba Leptana Thabak Paikhatli Tamenglong Jilada Irai Numita Water Conservation Project Phase 1 Yauna Tongan ba project Kuntra Sangaba Amasung Project Mapanna Nauna Sanaba Jatau Hunbagi Thauramda Mukhyamantri na Hai Narendra Modi na Luchingba Kendra Sarkar na Manipur Yauna Chingi Lam Singda Topography da Yumpham Oiba Budget ki Senpham Priority Basis da Thadari Khwaidagi hena chawkhataba district amani na hairambado huji khairaroi maramdi huji ekona paikhaliba scheme sing loisilakpa matam isona pirapani kalmai tawdana singa tamga ani se chawkhatpa managadage singa madi tam ani se chawkhatpa manadri bawbadi khoi manipur nu shinaba poroi unity poroi amna singa tamga chawkhatpa mananabagi khoi topographical need based budget amatra kar lai haina khoina mase central leader da aikhoina madu appeal tor matunga kondangda khoina sarkar se laakanda moina tawni na haire akhoi sarkar Sarkar Lakanda, Madamdi, Aku Imphal Valley, the Funamaga Fauna Buse, Karo Taragi Lambi, Masema Tongam Saragaya. But whereas a quick Tamil Gumba Singi area, the Kulamaga Fauna number, Honabada, Lambi kilometer, Yankee Salem, Kun Salem, Tong Sadabayade, the drain shem the Bayade, Terrain Mayamduki cut the Bayade. Aduna, Valley the Patara Hadabada, Single Yankee Hadabada Kali. Laibaki atai mafam singa loinana Manipur da su Taramathoi Suba National Voters Day Thauram Haukiba Ningthokaba Numita Pangthokki Rajyagi Chief Electoral Officer na Sinduna Imphal gi JN Dance Academy da Pangthokpa Thauramda Manipur gi Chief Electoral Officer PK Singhana Hai Manipur asi chada chama electoral photo identity card epic coverage tauba Rajya Singhi manungda ama oire We are one of the few states in the country, Manipur, where we have 100% epic coverage, where we have complete photo electoral rolls, and we have no DSCs, demographically similar entities. That means errors have been minimized. Way forward is very soon we will embark on having our colored photo rolls, wherein the electoral roll will have the colored photograph of every voter. The technology has changed drastically over the last 20-25 years, which has adapted very well. We are now able to manage everything on our own in-house, and we have received several accolades from the Commission also. Manipur da COVID-19 gi phibam khara phagalakpaga loinana class 9 dagi 12 fabagi mahiroi sing COVID-19 behavior ngak handuna yumsakai numitagi school ka hanba hokre School singda oja sing chang naina karibra amadi mahiroi sing ningthina mahi tambiribra haibadu Rajyagi Shiksha Mantri Sorok Haibam Rajena hakthengna yengsilli Akasvani Imphal gi I pau kangbuga thangja numita akhanna na unabada Shiksha Mantri na hai COVID-19 lairubuduna maram oirakanda aikhoi gi tungi jati gi yumbi orakadoriba tungi Manipur nga hogadoriba aikhoi gi chhatra chhatri sajing naujing mayam ama Larik Tamdan Leramba Mayam Singadunga City, Aikoi COVID-19 Nasisu, Manipur Dakra, control Tawang Amapadona Torpa, Loinana, Bexil Putora Paduna Maram or a can state, January Gitang Kuntarietagi, College Samsung School Hang Bagitavakoi, Horaki, Ramnungaidi, Ozaching Amading Chatra Singadu, Manipur Sarkar SOP, Education Department, Toiba Guideline, Ningtina Ngapiraga, Class Tago Uramba, Amadi Ozaching, Tawayauna. Nahan makai larik tamudabadagi chhatra singhi puthadan lehoriba syllabus mayam singase cover tawba ngamnaba makeup tawnaba ikoi awaba thidana takani haibagi wakhal ga loinana oja singna thawai yauna aina chacharuba kanda tawrambadu oja sing buthaganisngi loinana chhatra singnasu madugi discipline ngangna guideline inna phajana chapchaba chhatra magi discipline ngangna larik tawrambadu ubda nuai loinana social organization sing locality mayam sumating pambiramba mayam jaga jaga da yaram basing adugi damakta locality mayam soina thagat pa phongdokchari aduga loinana aikoi chaturiba
स्कूल सिंगदा चलिब सिंग असि नो म चलगा लेपकदब नते नुमित खुदिंगी अखोय मफम होंगा अखोय चटकनी सोपी नाप्रा नाक्तब्रा करमायना लारिक तंबिरिगे हादना या औजरी ओजा सिंगी मफम दा याना रिक्वेस्ट तौजनिंगी मरुदी एजुकेशन सिस्टम दा सोथरुरबा मणिपुर गवर्नमेंट गी मखादा लेबा स्कूल सिंग असे अखोय अमुक्तंग फुगतबा ngamnanaba loinana मणिपुर की गार्जियन सिंह अमदी छात्र सिंह दा गवर्नमेंट कॉलेज अमसुंग मणिपुर की स्कूल सिंह से थाजबा मोहन पीननबगिदमक्ता तेलबा मतम खरा था हुमरी हंदकी सेशन सिगी ओइना तगदोइबा क्लास सिदा निसिना इसा इसादा लेबिरिबा टैलेंट इसादा यावरिबा एजुकेशनल क्वालिफिकेशन की अदुगुंबा मतिक चारबा मयाम सिंह अदो फजना परफॉर्मेंस सिंह अदु उठोक्तुना छात्र सिंह बु निंथिना लाइक तंबियो हाइदना ओजा सिंह दा हांगना अपील तौजरी मणिपुर सरकार की ओइनदी चकचाबा अखोय मणिपुर की गवर्नमेंट कॉलेज स्कूल सिंह असे अखोय प्राइवेट सिंह अखोय कंपेयर तौबा ngamnanabagidamukta अखोय इंफ्रास्ट्रक्चर दा बिल्डिंग दा अखोय अवाटपा मयाम मेखनबagidamukta अखोय मांजिन थाना सेंसनबा हौरबनी प्रधानमंत्री नरेंद्र मोदी की अनिरक सुबह ताम की कुन सुबह पुकनिंग की वा मन की बात आकाशवाणी की थोंगदा नुमाइजिंग नुमिता संदोखी प्रधानमंत्री की पुकनिंग की वा असि की मतंगदा मणिपुर यूनिवर्सिटी की प्रोफेसर MC अरुणा असुमना फोंदोकली हंदकी मन की बात असीना महाकने यामना पोंजना थमोय ताना हाइकिबो वाफम अमदी कोविड 19 ngaktoknaba tika thabagi thabak asi yamna kumang saksinna indiana changsalakliba asini नुमितराम ngani gi manungda miwai lak kuntra hena tika thakiba haibasi atai lebak singa yengnabada yamna helabani indiana semjaba amadi puthokpa covid 19 ngaktoknaba tika asimak prime minister Shri Narendra Modi na indiana mipan tangdana hingbangamle haibagi symbol amani haina lowi Shri Narendra Modi na pankiba atopa wafam amana Indiana loilam lengaktagi ningtamlakpa asi sahi humdramanga sure laibak asi ningtamnabu honabada mapungphana saruk yakiba amadi machu tana yeknabaga mairong yakiba sing aduda pifam thokpa ikai khumnaba adu pigadabani ningtamlaba Indiana sahi humdramanga mapung pharakpa asida laibak asigi mafam khudingmakki amadi lon punnamakki miyoisingna saruk yaba changi laibak asina loilam lengaktaki ningtamlakpa haibasi chupnatagi itihaski para amakhakta nate para asi matam chuppada ningsinggadaba amadi masida chenariba ihun adu ngaktuna thamgadabani nupi singna laibak asigi hiram kayada saruk yarakpa amadi anoba itihas semlakpa haibasi thoidokna singthaningai ni handakta India की नुपी पायलट सिंगतना अमेरिका की सैन फ्रांसिस्को दगी सुंगलेप लेपतना बेंगलोर फाउबा प्लेन थौरखिबा अदु असिगुंबा सिंथानिंगाई ओइबा थौदोक अमनी चाउथोकसबा याबा लेबाक असिना पोंगसबा याबा नापल लैना पाउदंबा याबा वाफम सिंगना महाकी हुमरा हुमदोइ सुबा मन की बात की मचाक ओइखी मतंग असिदा आकाशवाणी इम्फाल की ई पाव कांगबुना पुथोकपा चयोल की पाव की सक्तम लोइजरे अईबा अमसुंग पुथोकपा थोकचोम जोगेंद्रजीत तेंबांगबा माइबम दिजमनी लिजखिबी नयनी देवी।